Hello, nungsiba marubloising. Ngasidi aigi video se matik haibadu tare. Matik haibadi ai nongmada nga loina number video natte. Ngasi khara nam hayeng khara nam toraga number video singne. Anduga mayamna sumaina haibirakpado video toina thagatpiroona yam harawe. Kainoda aigi video bu khorang na ngai bibagidamak ando video se aina hana so haizagi baduni aisi matam se sigi kaino sida YouTube channel sida ai adum sisna aigi main noiba kaino profession na tena andiduna ai khara namjabado dum aina ka torga edit tor thagasarakpane ando yaringe ai hapta amada anirakumba ai thagatna bhona jage ado ai yam toina haibadi numit khudingi na ga thagatpadudi yam wana thoe hai tara kaino da ai thabak su chatpani na ai mayam da su haijagri dune video kharam na yukta namba kharam na aina nungdin gan na halakpa numit amda khara namba dumaina tawraga semjaba ngaktane ayamba ai video singse ando mayam nungsi mayam na ai ki kan video toina thagat pira o kaina ga habirak pa do yam nungai ba and ngasi se garden na napi phoige na tholak pane kwa khoi gi nong hang nong kan na suraga masit suraga khoi napi kai yam hoba matam du ne ba ando napi di yam kan na soma budi na te ta su napi di hodi hawe ba ko ado smaina ai suti lai ngai nimit sugumba da napi phoyogdra di matam se sangde hai tare ado napi phoi bu jo koi khaidok na re ado ngasi se ado napi phoige da ba mana community garden da satkre mapam sana ainas da phayog doine ba ngasi se ando kanana ngahan inawam na hangbirapado iche community garden hais kaino na community garden se koi sida community yoiba garden ne da plot lauraga akoina injang na pi thaning ba khotpa thaba ma phamne hai tare ko leikai gi inkol hai tare dugumba ne anuga isa na sena jaba ko gi plot macha mamam habari garden bed amam garden bed adi yam pikpam garden bed pudinate do mayai oina chawa garden bed ne aduda koina thaba injang thaba khotpagi responsibility lauraga duda thaba mafam ne hai tare ko and the society ne anuga akoi kaino ne yam nungai ba mafam ne hai tare gardener mayam mawong gi gardener la e hai tare aina sum ubada and masagi inkon ga laijarasu khoi extra thaning ba khoi ahen ba thaning ba pamba mi gaina deida plot lauraga thaba hoi sahi magi paisa khitang thiraga ko yambudi yamde ane khitang khoi phi oina thiraga khoi senajaraga community gi sigumba organic injang na pi thaba ma phamne hai tare ko adusu senaba ma sangi hai tare ando sunday saturday sunday ja yama matam da shelden ga ma paga satle senaba ando aidi kya satte ine yumda leiba inkon rose ke yamba senaga le hai tare ko ando हुजिक से कोई के नोने रोज कोई ऑटम की ना केंथा की सात पहर को मतम दो दुनिया अदो ना केंथा बदी मार्च तने को हौदो जस्ते दा अदो हुजिक तगी हौना केनो से कोई रोज सिंग से सिजिंग से कोई ना केंथा दा सालकदब सिंग से सिगी अनौ मयोन लोइना सोंग बहोरा बनी दु रेडी दा लोइन लेरा बनी हुजिक ना केंथा दा खंसा नंग सालखिने बा हुजिक से ओतम मतम से दा अदुगा लोइगी तोइने बा अदो कनानोम ना इसी रोज थाबगी केम वीडियोस नंबिरो हाबदो आइना हेयेंग रोज थाबा मतम दा आई मतंग साबा मतम दा दम नमजरके अदुगा याम लुबना ते रोज थाबा अदम मयाम थानरी दुंगा दुतासो आयेंग हंजरके दम अदा आई करी तवे हाबदो आई बेसिक ओइबा आइना थाबदा करी तवे हाबदो दम मयाम दा दम यंग हंजरके दले तो खोइमु ख्वांगजेंग बा मसुले तो सी रोज मथक्सिदा कमाइन तेनो खंगदि म फसा लाई खल्ला तोंगा लैदोनि मोइसिंगसे येगो तो अंदो रोज इंदम दा रोज से कइनो खोइ काउ मेन्यूर नट्रगा शिप मेन्यूर हापे दुइ मतम दुदा सोइ वीडियो नमजरके खरंगाइ बियो and rose कइनो ने यामना फर्टिलाइजर यामना पाम्बा कइनो ने हाइ तारे लैने हाइ तारे मासे
ꯑꯩꯈꯣꯏ ꯀꯥꯎ ꯃꯦꯅ꯭ꯌꯨꯔ ꯁꯤꯞ ꯃꯦꯅ꯭ꯌꯨꯔ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯣ ꯏꯪꯊꯝꯊꯥꯁꯤꯗ ꯃꯣꯏꯁꯤꯡꯁꯦ ꯂꯣꯏ ꯍꯥꯞꯍꯧꯗꯣꯏꯅꯦ ꯃꯣꯏ ꯀꯩꯅꯣ ꯗꯣꯔꯃꯦꯟꯠ ꯑꯣꯏꯔꯤꯉꯩꯁꯦ ꯇꯨꯝꯃꯤꯉꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯀꯩꯀꯩ ꯄꯨꯡꯀꯣꯛ ꯀꯣꯛꯏꯉꯩꯒꯤ ꯃꯇꯝꯗꯣ ꯑꯗꯨꯏ ꯃꯇꯝꯗꯨꯗ ꯂꯣꯏ ꯍꯥꯞꯍꯧꯗꯣꯏꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯥꯠꯂꯤꯕ ꯂꯩꯁꯤꯡꯁꯦ ꯍꯧꯖꯤꯛ ꯐꯖꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯏꯪꯊꯝꯊꯥꯗ ꯁꯦꯝꯍꯧꯕꯒꯤ ꯃꯍꯩꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯀꯦꯟꯕꯦꯔꯥ ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯔꯣꯁꯀ ꯆꯥꯟꯅꯕ ꯃꯐꯝꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯑꯩꯈꯣꯏ ꯑꯥꯗ ꯃꯐꯝꯒꯤ ꯍꯥꯏꯕꯗꯨꯅꯦ ꯑꯩꯈꯣꯏ ꯑꯥꯗꯩꯗ ꯍꯧꯕ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯍꯧꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯀꯦꯟꯕꯦꯔꯥꯗ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯇꯈꯦꯜ ꯂꯩꯍꯧꯔꯤꯁꯦꯀꯣ ꯃꯔꯨꯗꯪ ꯆꯥꯅꯕ ꯑꯗꯨ ꯇꯥꯔꯦꯕꯀꯣ ꯁꯥꯠꯄ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯁꯤꯗꯩꯗ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯩ ꯍꯧꯖꯤꯛ ꯅꯥꯄꯤ ꯐꯣꯏꯕ ꯂꯣꯏꯔꯦ ꯑꯗꯣ ꯅꯥꯄꯤ ꯐꯣꯏꯕꯁꯦ ꯑꯁ ꯒꯥꯔꯗꯦꯟ ꯂꯩꯕꯁꯦꯀꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯈꯨꯠ ꯁꯥꯒꯗꯤ ꯂꯣꯏꯔꯦ ꯄꯨꯔꯥ ꯑꯁ ꯑꯩꯒꯤ ꯈꯨꯠꯈꯁꯤ ꯂꯣꯏꯕꯖꯥꯠꯅꯤ ꯍꯥꯏꯁꯤꯅꯦ ꯑꯩ ꯀꯥꯊꯦꯛꯇꯅꯕꯀꯣ ꯅꯨꯡꯁꯥꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯀꯩꯅꯣꯕꯨꯗꯤ ꯃꯣꯏ ꯃꯤꯠꯄꯨꯗꯤ ꯑꯗꯨꯝ ꯈꯨꯝꯖꯤꯜꯂꯅꯤ ꯑꯗꯣ ꯑꯩ ꯈꯨꯠꯁꯤꯗꯤ ꯑꯩꯗꯤ ꯀꯩꯅꯣ ꯈꯨꯗꯥꯡ ꯑꯁꯥꯡꯕ ꯂꯤꯠꯂꯒ ꯒꯥꯔꯗꯦꯅꯤꯡ ꯇꯧꯕ ꯌꯥꯝ ꯋꯥꯏꯑꯦꯕ ꯁꯥꯕꯅꯤꯅ ꯑꯗꯨꯗꯨꯅ ꯑꯩ ꯈꯨꯠꯁꯦ ꯍꯦꯛꯇ ꯍꯥꯡꯗꯣꯛꯑꯒꯅꯦꯀꯣ ꯅꯥꯄꯤ ꯐꯣꯏꯕ ꯈꯣꯠꯄ ꯃꯌꯥꯝ ꯇꯧꯋꯦ ꯈꯨꯠꯀꯗꯤꯅꯦꯕ ꯈꯨꯠꯁꯤ ꯅꯨꯄꯤꯒꯤ ꯈꯨꯠ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯕ ꯑꯩꯒꯤ ꯈꯨꯠꯁꯦ ꯑꯗꯣ ꯌꯦꯡꯉꯨꯇꯣ ꯑꯩ ꯍꯧꯖꯤꯛ ꯒꯥꯔꯗꯦꯟꯗꯒꯤ ꯍꯦꯛꯂꯛꯄ ꯂꯩ ꯃꯌꯥꯝꯅꯦ ꯗꯥꯂꯤꯌꯥꯁꯨ ꯍꯦꯛꯂꯛꯑꯦ ꯄꯤꯌꯔ ꯗꯦ ꯔꯣꯖꯥꯟꯁꯨ ꯍꯦꯛꯂꯛꯑꯦ ꯑꯗꯒꯤ ꯂꯦꯗꯤ ꯑꯣꯐ ꯁꯦꯂꯠꯁꯨ ꯍꯦꯛꯂꯛꯑꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯩ ꯍꯦꯛꯑꯒ ꯂꯣꯏꯁꯤꯜꯂꯒ ꯆꯪꯉꯛꯄꯁꯤꯁꯨ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯦ ꯑꯗꯨꯒ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯑꯩꯈꯣꯏ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯂꯩꯕꯗꯣ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤꯁꯨꯗꯤ ꯊꯕꯛ ꯈꯔ ꯇꯧꯔꯒ ꯑꯌꯨꯛꯇ ꯑꯗꯣ ꯑꯩꯁꯨ ꯍꯧꯖꯤꯛꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 8ꯃꯨꯛ ꯇꯥꯁꯜꯂꯦ ꯑꯩꯁꯨ ꯍꯧꯖꯤꯛ ꯆꯥ ꯈꯔ ꯊꯛꯀꯦꯅ ꯇꯧꯕꯅꯦ ꯅꯨꯡꯁꯥꯁꯨ ꯁꯥꯒꯠꯂꯛꯑꯦ ꯈꯔ ꯑꯗꯨ ꯑꯩꯒꯤ ꯆꯥꯁꯦ ꯀꯩꯅꯣ ꯅꯠꯇꯦꯀꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯆꯥ ꯅꯠꯇꯦ ꯏꯆꯝ ꯆꯝꯕ ꯆꯥꯗꯨꯅꯦ ꯑꯗꯨꯝ ꯑꯁꯤꯗꯩꯗ ꯁꯤꯡ ꯈꯔ ꯁ꯭ꯂꯥꯏꯁ ꯇꯧꯔꯒ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯇꯦꯖꯄꯇꯥ 2 ꯑꯃ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯕꯣꯔꯣꯡ ꯕꯣꯔꯣꯡ ꯁꯧꯍꯜꯂꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯩꯒꯤꯗꯤ ꯏꯆꯝ ꯆꯝꯕ ꯆꯥꯅꯦ ꯍꯥꯏꯁꯤꯅꯤ ꯑꯗꯨꯝ ꯆꯤꯅꯤꯒ ꯀꯩꯝ ꯊꯥꯛꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯅ ꯊꯛꯅꯤꯡ ꯇꯥꯔꯁꯨ ꯍꯣꯔꯦꯟ ꯆꯤꯅꯤ ꯀ꯭ꯌꯨꯕ ꯃꯆꯥꯗꯣ ꯑꯗꯨꯏꯗꯨꯃ ꯑꯗꯨꯝ ꯍꯥꯞꯄꯒ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯝ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯣꯟꯕꯗꯗꯤ ꯆꯤꯅꯤ ꯍꯥꯞꯄꯒ ꯂꯣꯟꯗꯦꯀꯣ ꯀꯩꯅꯣꯗ ꯍꯣꯔꯦꯟ ꯀꯣꯟꯅ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯅꯕ ꯌꯥꯅꯕ ꯍꯣꯔꯦꯟ ꯀꯩꯅꯣ ꯀꯦꯃꯔꯤꯟ ꯂꯥꯛꯑꯒ ꯏꯁꯤꯡꯁꯦ ꯑꯩꯅ ꯁꯤꯗꯒꯤ ꯂꯩꯍꯧꯕ ꯏꯁꯤꯡꯗꯣ ꯑꯗꯣ ꯃꯥꯅ ꯑꯃꯨꯛ ꯁꯦꯝꯍꯧꯕ ꯌꯥꯏꯑꯕ ꯑꯗꯣ ꯐ꯭ꯂꯦꯕꯔ ꯑꯩꯈꯣꯏ ꯇꯦꯖꯄꯇꯥꯒ ꯁꯤꯡꯒꯒꯤ ꯌꯥꯎꯕꯗꯣ ꯑꯗꯨꯗꯨꯅ ꯑꯩ ꯆꯤꯅꯤ ꯍꯥꯞꯆꯤꯜꯂꯒ ꯂꯣꯟꯗꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯌꯥꯝ ꯊꯨꯕ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯦꯔꯨꯝ ꯁꯦꯟꯋꯤꯆꯅꯤ ꯑꯦꯛ ꯁꯦꯟꯋꯤꯆ ꯌꯦꯔꯨꯝ ꯁꯦꯟꯋꯤꯆ ꯌꯥꯝꯁꯨ ꯂꯥꯏꯕ ꯍꯥꯎꯁꯨ ꯍꯥꯎꯕꯅꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯦꯟꯋꯤꯆꯁꯦ ꯑꯗꯣ ꯑꯩꯒꯤ ꯁꯤꯁꯦ ꯀꯩꯅꯣꯅꯦ ꯕ꯭ꯔꯥꯎꯟ ꯕ꯭ꯔꯦꯗꯅꯤꯀꯣ ꯀꯩꯅꯣꯅꯦ ꯀꯩꯅꯣ ꯒ꯭ꯔꯦꯟ ꯑꯩꯈꯣꯏꯒꯤ ꯃꯜꯇꯤꯒ꯭ꯔꯦꯟ ꯌꯥꯎꯕ ꯕ꯭ꯔꯦꯗꯇꯣ ꯑꯗꯨꯏꯗꯨꯅꯦ ꯑꯗꯨ ꯅꯥꯀꯟ ꯑꯅꯤꯁꯤꯗ ꯊꯥꯎ ꯈꯔ ꯍꯩꯔꯅꯤ ꯕꯇꯔ ꯑꯣꯏꯅ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯕꯇꯔ ꯆꯥꯕꯗꯣ ꯌꯥꯝ ꯍꯦꯚꯤ ꯑꯣꯏꯅ ꯑꯩꯅ ꯁꯤꯗꯩꯗ ꯀꯩꯅꯣ ꯀꯨꯀꯤꯡ ꯑꯣꯏꯅ ꯑꯣꯏꯜ ꯑꯣꯏꯅ ꯍꯥꯞꯄꯅꯤ ꯑꯗꯣ ꯕꯇꯔ ꯆꯥꯅꯤꯡꯉꯗꯤ ꯕꯇꯔ ꯑꯣꯏꯅ ꯑꯗꯨꯝ ꯇꯣꯠꯂꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯁꯦꯟꯋꯤꯆꯁꯦ ꯒ꯭ꯔꯦꯝ ꯂꯥꯎꯔꯒ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯀꯥꯁ ꯑꯥꯏꯔꯟꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯄꯦꯟꯁꯦ ꯁꯨꯃꯥꯏꯅ ꯁꯤꯗꯩꯗ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯣꯁ ꯁꯦꯝꯕ ꯀꯩꯅꯣꯁꯦ ꯇꯣꯁꯇꯤꯁꯤꯡꯁꯦ ꯁꯤꯁꯦ ꯒ꯭ꯔꯦꯝ ꯂꯥꯎꯔꯒ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯌꯨꯛꯇ ꯆꯥꯕ ꯑꯗꯣ ꯁꯤꯅꯤ ꯑꯩꯒꯤ ꯑꯌꯨꯛꯀꯤ ꯈꯔ ꯄꯣꯊꯥꯒꯗꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯇꯥꯡꯕ ꯄꯣꯠ ꯉꯥꯛꯇꯅ ꯍꯥꯎꯕ ꯅꯠꯇꯦ ꯑꯗꯣ ꯏꯆꯝ ꯆꯝꯅ ꯅꯣꯡꯃꯒꯤ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛꯇꯪ ꯃꯤꯀꯨꯞ ꯈꯔꯗꯪ ꯁꯨꯃꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯏꯊꯟꯗ ꯂꯦꯟꯕꯁꯤꯁꯨ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯦ ꯍꯥꯏꯕ ꯑꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯤꯉꯩꯁꯦꯀꯣ ꯑꯩꯁꯦ ꯒꯥꯔꯗꯦꯟ ꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯣꯏꯅꯦꯕ ꯑꯗꯨꯏꯗꯨꯒ ꯒꯥꯔꯗꯦꯟꯗ ꯂꯥꯛꯄ ꯎꯆꯦꯛ ꯋꯥꯌꯥ ꯑꯃ ꯁꯨꯃꯥꯏꯅ ꯆꯥ ꯊꯛꯅ ꯌꯦꯡꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯑꯩ ꯃꯦꯒꯖꯤꯟꯒꯨꯝꯕ ꯄꯥꯕꯁꯨ ꯌꯥꯎꯋꯤ ꯑꯗꯣ ꯊꯥꯏꯅꯅꯦꯀꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯑꯌꯨꯛꯀꯤ ꯆꯥ ꯊꯛꯂꯛꯄꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯈꯕꯔ ꯄꯥꯅꯔꯝꯃꯤ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯈꯩꯗꯤ ꯃꯣꯕꯥꯏꯜꯗ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯑꯌꯨꯛꯇ ꯑꯗꯨꯝ ꯃꯇꯝ ꯂꯦꯟꯅꯩꯗꯅꯀோ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩ ꯃꯇꯝꯗꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯅ ꯆꯥꯎꯔꯛꯄ
ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤꯀꯣ ꯑꯌꯨꯛꯁꯦ ꯈꯕꯔ ꯄꯥꯗꯨꯒꯤ ꯑꯩꯈꯣꯏ ꯈꯕꯔ ꯁꯦꯟꯅꯕꯗ ꯁꯤꯕꯖꯥꯠꯅꯤ ꯈꯕꯔ ꯀꯥꯏ ꯆꯠꯈ꯭ꯔꯦꯅ ꯊꯤꯅꯕꯗꯀꯣ ꯑꯗꯨ ꯈꯕꯔꯁꯦ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯄꯥꯁꯤꯡ ꯃꯣꯏ ꯇꯣꯏꯂꯦꯠꯇꯒ ꯄꯨꯁꯜꯂꯒ ꯑꯗꯨꯝ ꯈꯕꯔ ꯄꯥ ꯂꯩꯊꯣꯛꯈꯤꯅꯦꯕ ꯁꯥꯎꯕꯁꯤꯗꯤ ꯑꯁ ꯈꯕꯔ ꯄꯨꯊꯣꯔꯛꯑꯣꯅꯅꯦ ꯂꯥꯎꯗꯣꯏꯅꯦꯕꯀꯣ ꯅꯨꯡꯁꯤꯌꯦ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯉꯤꯔꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯣ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯁꯦ ꯁꯤꯗꯩꯗ ꯀꯩꯅꯣꯒꯁꯦ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯃꯩꯅꯦ ꯄ꯭ꯌꯥꯔ ꯀꯤꯌꯥ ꯑꯗꯒꯤ ꯑꯁꯤꯀꯤ ꯁꯤꯒꯨꯝꯕ ꯃꯨꯚꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦꯕꯀꯣ ꯃꯨꯚꯤꯁꯤ ꯄꯣꯁ ꯀꯥꯔꯠ ꯃꯌꯥꯝ ꯊꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯅꯕ ꯄꯣꯀꯦꯠ ꯃꯅꯤ ꯄꯤꯕ ꯂꯩꯗꯥꯏꯅꯦ ꯄꯣꯀꯦꯠ ꯃꯅꯤ ꯀꯥꯏꯅꯒ ꯅꯨꯡꯇꯤꯒꯤ ꯄꯤꯕ ꯄꯣꯀꯦꯠ ꯃꯅꯤ ꯅꯠꯇꯦ ꯋꯥꯟꯁ ꯏꯟ ꯑ ꯕ꯭ꯂꯨ ꯃꯨꯟ ꯑꯗꯨꯅꯦ ꯑꯗꯨ ꯈꯔ ꯐꯪꯕ ꯀꯩꯅꯣꯗꯣ ꯄꯩꯁꯥꯗꯣ ꯌꯨꯝꯗꯒꯤ ꯈꯔ ꯂꯩꯖꯕꯁꯤꯡꯗꯣ ꯑꯗꯨꯏꯗꯣ ꯄꯣꯁ ꯀꯥꯔꯠ ꯑꯩꯈꯣꯏꯒꯤ ꯃꯨꯚꯤꯒꯤ ꯄꯣꯁ ꯀꯥꯔꯠ ꯃꯌꯥꯝꯗꯣ ꯑꯗꯨ ꯂꯩꯔꯦꯗꯅꯀꯣ ꯑꯗꯨ ꯄꯨꯔ ꯂꯥꯛꯑꯒꯅꯤ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗꯀꯣ ꯆꯞꯄꯒ ꯐꯃꯨꯡ ꯃꯅꯥꯛꯇ ꯑꯗꯨ ꯅꯞꯄ ꯊꯝꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯕꯕꯥꯒ ꯑꯩꯈꯣꯏ ꯃꯥꯒꯅ ꯑꯩꯈꯣꯏ ꯆꯩꯕꯗ ꯂꯣꯏꯖꯥꯅꯤ ꯄꯣꯁ ꯀꯥꯔꯠ ꯂꯩ ꯑꯗꯨꯒꯤ ꯃꯨꯚꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯄꯣꯁ ꯀꯥꯔꯠꯁꯤꯡꯗꯣ ꯑꯗꯣ ꯄꯣꯁ ꯀꯥꯔꯠꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏꯁꯦ ꯀꯌꯥꯃꯨꯛ ꯆꯝꯒꯦ ꯍꯥꯏꯕꯕꯨ ꯑꯗꯨꯗ ꯄꯣꯁ ꯀꯥꯔꯠꯁꯤꯡꯗꯨꯗ ꯌꯥꯎꯔꯤꯁꯤꯡꯗꯨ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯀꯩꯅꯣ ꯉꯥꯛꯇꯅꯦꯕ ꯍꯥꯏꯁꯦ ꯀꯄꯜ ꯀꯩꯅꯣ ꯇꯧꯕ ꯑꯁꯤꯈꯤ ꯃꯩꯅꯦ ꯄꯤꯌꯥꯔ ꯀꯤꯌꯥꯒ ꯍꯥꯏꯕꯁꯤꯗ ꯌꯥꯎꯔꯤꯕ ꯄꯣꯁꯇꯔꯁꯦ ꯃꯛꯇꯕꯨ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯁꯇꯔ ꯉꯥꯛꯇꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯐꯃꯨꯡꯗ ꯊꯦꯠꯂ ꯊꯝꯅꯔꯤꯁꯤꯡꯗꯨ ꯌꯦꯡꯉꯨꯕ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯑꯗꯨ ꯁꯤꯒꯤ ꯏꯟꯗꯣꯔ ꯄ꯭ꯂꯥꯟꯁꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯐ꯭ꯔꯦꯟ ꯑꯃꯅ ꯑꯩꯈꯣꯏꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗ ꯚꯤꯖꯤꯠ ꯇꯧꯕ ꯂꯥꯛꯄꯗ ꯅꯨꯡꯗꯥꯡꯗ ꯄꯨꯕꯤꯔꯛꯄꯅꯦ ꯑꯗꯣ ꯑꯩꯁꯦ ꯃꯇꯝ ꯁꯪꯗꯗꯅ ꯁꯤꯁꯦ ꯑꯩ ꯅꯨꯃꯤꯠ ꯁꯪꯕ ꯅꯨꯃꯤꯠ ꯑꯃꯗ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯂꯧꯊꯣꯛꯑꯒꯦꯅ ꯑꯩ ꯊꯝꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯉꯁꯤ ꯃꯄꯥ ꯆꯥꯕ ꯒꯝꯂꯥ ꯑꯃꯗ ꯍꯥꯞꯆꯟꯒꯦꯅ ꯀꯣꯏꯊꯤ ꯊꯤꯔꯤꯅꯦ ꯑꯗꯣ ꯒꯝꯂꯥꯁꯦ ꯑꯃꯃꯨꯛ ꯍꯥꯞꯆꯜꯂꯤ ꯑꯃꯨꯛ ꯆꯥꯟꯅꯔꯝꯗꯦ ꯑꯃꯃꯨꯛ ꯍꯥꯞꯆꯜꯂꯤ ꯑꯃꯨꯛ ꯆꯥꯟꯅꯔꯝꯗꯦ ꯑꯃꯅ ꯈꯤꯇꯪ ꯑꯃꯃꯨꯛ ꯅꯦꯝꯃ ꯂꯩꯔꯝꯒꯅꯤ ꯑꯗꯒꯤ ꯒꯝꯂꯥꯁꯤꯅ ꯈꯤꯇꯪ ꯑꯃꯨꯛ ꯋꯥꯡꯉ ꯂꯩꯔꯝꯒꯅꯤ ꯑꯗꯒꯤ ꯑꯃꯅ ꯈꯤꯇꯪ ꯑꯃꯨꯛ ꯋꯥꯡꯉꯒ ꯁꯤ ꯒꯝꯂꯥꯁꯤꯅ ꯑꯃꯨꯛ ꯅꯦꯝꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯑꯩ ꯃꯇꯝ ꯐꯅꯌꯥꯝ ꯆꯪꯈ꯭ꯔꯕꯅꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯒꯝꯂꯥꯁꯦ ꯍꯥꯞꯅꯕ ꯍꯣꯠꯅꯕꯗ ꯉꯁꯤꯁꯦ ꯑꯗꯨ ꯐꯗꯤ ꯐꯖꯩ ꯌꯥꯝꯁꯨ ꯐ꯭ꯔꯦꯁ ꯑꯣꯏ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯐ꯭ꯔꯦꯁ ꯄ꯭ꯂꯥꯟ ꯁꯤꯁꯤꯅ ꯍꯦꯟꯅ ꯐꯩꯌꯦꯅ ꯈꯜꯂꯦ ꯑꯩꯗꯤ ꯕꯨꯀꯦ ꯄꯣꯔꯛꯄꯕꯨꯗꯤꯀꯣ ꯑꯗꯣ ꯑꯩꯁꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯁꯨꯃꯥꯏꯅ ꯆꯠꯄꯗ ꯄ꯭ꯂꯥꯟ ꯁꯨꯃꯥꯏꯅ ꯄꯣꯠ ꯑꯣꯏꯅ ꯄꯨꯕꯅ ꯍꯦꯟꯅ ꯐꯩꯌꯦꯅ ꯈꯜꯂꯦ ꯕꯨꯀꯦ ꯄꯨꯔ ꯆꯠꯄꯕꯨꯗꯤ ꯌꯦꯡꯉꯣ ꯑꯩ ꯁꯤꯗ ꯇꯧꯔꯤꯁꯦ ꯎꯔꯕ ꯁꯦ ꯑꯃꯃꯨꯛ ꯁꯤꯟꯗꯣꯛꯀꯅꯤ ꯑꯃꯃꯨꯛ ꯁꯤꯟꯖꯟꯒꯅꯤ ꯑꯃꯃꯨꯛ ꯁꯤꯟꯗꯣꯛꯀꯅꯤ ꯑꯃꯃꯨꯛ ꯁꯤꯟꯖꯟꯒꯅꯤ ꯑꯩ ꯃꯇꯝ ꯐꯅꯌꯥꯝ ꯆꯪꯈ꯭ꯔꯕꯅꯦ ꯁꯤꯁꯤꯗ ꯑꯗꯣ ꯁꯤꯁꯤꯅ ꯐꯥꯏꯅꯦꯜꯅꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯆꯞ ꯆꯥꯅ ꯂꯩꯔꯝꯃꯦ ꯑꯗꯣ ꯁꯤꯁꯤꯗ ꯑꯣꯏꯅ ꯍꯥꯞꯄꯦ ꯑꯗꯒꯤ ꯑꯩꯁꯦ ꯁꯤꯁꯦ ꯂꯤꯚꯤꯡ ꯔꯨꯝꯗ ꯊꯝꯒꯦꯅ ꯑꯩ ꯄꯨꯔꯛꯏꯅꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯥꯏꯠꯀꯁꯨ ꯏꯟꯗꯣꯔ ꯄ꯭ꯂꯥꯟ ꯍꯥꯏꯔꯗꯅꯀꯣ ꯂꯥꯏꯠꯀꯁꯨ ꯌꯥꯝ ꯐꯪꯕꯩ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯗꯣ ꯑꯩꯒꯤ ꯂꯤꯚꯤꯡ ꯔꯨꯝꯁꯦ ꯂꯥꯏꯠꯇꯤꯐꯖꯅ ꯐꯪꯕ ꯃꯐꯝꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯤꯠꯆꯟꯁꯤꯁꯨ ꯐꯪꯉꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯂꯤꯚꯤꯡ ꯔꯨꯝꯁꯤꯅ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯂꯥꯏꯠ ꯐꯪꯕ ꯑꯗꯨꯗꯨꯅ ꯏꯟꯗꯣꯔ ꯄ꯭ꯂꯥꯟꯁꯤꯡꯁꯦ ꯍꯔꯥꯎꯅ ꯂꯩꯖꯩ ꯑꯗꯨ ꯌꯦꯡꯉꯨꯇꯨ ꯀꯅꯥꯅꯣꯃ ꯁꯤꯗꯩꯗ ꯆꯪꯉꯛꯑꯦ ꯇꯨ ꯂꯩ ꯐꯖꯕ ꯎꯕ ꯌꯥꯗꯕ ꯑꯃ ꯔꯦꯂꯤ ꯂꯩ ꯐꯖꯕ ꯎꯕ ꯌꯥꯗꯕꯅꯦꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯐ꯭ꯔꯦꯁ ꯀꯩꯅꯣꯁꯦ ꯂꯩ ꯍꯦꯛ ꯄꯣꯔꯛꯄꯒ ꯃꯥꯅ ꯃꯅꯝ ꯅꯝꯗꯣꯏꯒꯤ ꯑꯗꯒꯤ ꯌꯦꯡꯗꯣꯏꯒꯤ ꯑꯗꯣ ꯁꯤꯗꯩꯗ ꯀꯨꯜꯂꯒ ꯃꯥ ꯐꯅꯌꯥꯝ ꯀꯨꯏꯅ ꯂꯩꯔꯗꯕꯅꯦ ꯁꯤ ꯃꯐꯝꯁꯤꯗ ꯊꯣꯛꯑꯔꯣꯏꯗꯕꯅꯦ ꯁꯤ ꯃꯅꯥꯛꯁꯤꯗꯒꯤ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯚꯤꯗꯤꯑꯣꯅꯦꯀꯣ ꯑꯗꯣ ꯀꯣꯁꯀꯣꯗ ꯑꯩꯁꯦ ꯆꯪꯉꯒ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯂꯩꯒꯗꯕ ꯈꯔ ꯂꯩꯌꯦ ꯑꯗꯨ ꯂꯩꯒꯦꯅ ꯆꯪꯉꯛꯄꯅꯦ ꯑꯗꯣ ꯀꯣꯁꯀꯣꯗ ꯑꯩꯅ ꯃꯦꯟ ꯑꯣꯏꯅ ꯂꯩꯒꯦꯅ ꯈꯜꯂ ꯆꯪꯉꯛꯏꯁꯦ ꯑꯣꯂꯤꯚ ꯑꯣꯏꯜ ꯍꯣꯡꯉꯦꯀꯣ ꯑꯇꯩ ꯁꯨꯄꯔ ꯃꯥꯔꯀꯦꯠꯇ ꯌꯦꯡꯅꯕꯗ ꯚꯦꯂ꯭ꯌꯨ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕ ꯃꯃꯜ ꯈꯔ ꯇꯥꯏ ꯍꯥꯏꯕ
ꯑꯗꯨꯒ ꯃꯁꯇꯔꯠ ꯑꯣꯏꯜꯁꯨ ꯂꯩꯒꯦ ꯑꯅ ꯆꯪꯉꯛꯄꯅꯤ ꯑꯗꯣ ꯑꯩꯗꯨ ꯂꯩꯕ ꯆꯪꯉꯛꯄꯁꯤꯗꯀꯣ ꯑꯩ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯑꯄꯥꯝꯕ ꯌꯥꯎꯔꯗꯤ ꯑꯗꯨꯝ ꯀꯣꯌꯦꯡ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯗꯣꯏꯕ ꯃꯤꯅꯦ ꯑꯩꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯥꯏꯅꯅꯀꯣ ꯅꯨꯄꯤꯅ ꯈꯔ ꯇꯧꯒꯜꯂꯤꯗꯅꯀꯣ ꯁꯨꯃꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯕ ꯀꯣꯏꯆꯠ ꯆꯠꯄꯁꯦ ꯈꯔ ꯇꯧꯒꯜꯂꯦꯕ ꯑꯗꯨꯝ ꯑꯗꯣ ꯑꯩꯁꯦ ꯆꯪꯉꯒ ꯃꯣꯏ ꯗꯥꯏꯃꯟꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯌꯦꯡꯉꯤꯅꯦ ꯖ꯭ꯋꯦꯂꯔꯤꯁꯤꯡꯁꯦ ꯑꯗꯣ ꯑꯩ ꯂꯩꯗꯣꯏ ꯅꯠꯇꯦꯀꯣ ꯁꯤ ꯂꯩꯗꯣꯏ ꯅꯠꯇꯦ ꯑꯩ ꯁꯨꯝ ꯌꯦꯡꯖꯕꯩ ꯋꯥꯗꯅꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯗꯨ ꯂꯩꯕꯒꯤ ꯀꯩꯅꯣꯒ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯐꯤꯕꯝꯗ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯂꯩꯕꯒꯤ ꯑꯗꯣ ꯁꯤꯗꯩꯗ ꯑꯌꯥꯝꯕꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯒꯣꯜ ꯀꯩꯅꯣꯗꯨꯁꯨ ꯑꯩꯈꯣꯏ ꯑꯥꯗ ꯁꯤꯖꯤꯟꯅꯕ ꯒꯣꯜꯁꯤꯡꯗꯣ ꯑꯗꯨꯏꯗꯣ ꯁꯤꯗꯩꯗ ꯁꯤꯖꯤꯟꯅꯗꯦꯀꯣ ꯁꯤꯒꯨꯝꯕꯅ ꯑꯌꯥꯝꯕꯅꯦ ꯁꯤꯗꯩꯗ ꯁꯤꯖꯤꯟꯅꯔꯤꯁꯤꯡꯁꯦ ꯀꯠ ꯗꯥꯏꯃꯟꯒꯨꯝꯕ ꯁꯤꯒꯨꯝꯕ ꯉꯥꯛꯇꯅꯦ ꯑꯗꯨ ꯑꯌꯥꯝꯕꯅ ꯃꯤꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯁꯤꯁꯤ ꯖ꯭ꯋꯦꯂꯔꯤ ꯂꯩꯕ ꯍꯥꯏ ꯇꯥꯔꯗꯤ ꯃꯣꯏ ꯁꯤꯒꯨꯝꯕꯗ ꯑꯌꯥꯝꯕ ꯂꯩꯅꯩ ꯍꯥꯏ ꯇꯥꯔꯦꯀꯣ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯤꯁꯤꯡꯁꯦ ꯑꯗꯨ ꯖ꯭ꯋꯦꯂꯔꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏ ꯊꯝꯅꯤꯡꯕ ꯂꯩ ꯇꯥꯔꯗꯤ ꯑꯗꯣ ꯁꯤꯁꯦ 29,999 ꯑꯗꯒꯤ ꯁꯤꯁꯤꯅ 15,999.98 ꯗꯣꯂꯔꯅꯤ ꯑꯗꯣ ꯗꯣꯂꯔ ꯑꯃꯁꯦ $1ꯁꯦ 54 55ला ꯑꯃꯒ ꯃꯥꯟꯅꯕꯅꯦ ꯏꯟꯗꯤꯌꯥꯟꯒꯤ ꯃꯅꯤꯗ ꯑꯗꯨꯗ ꯄꯥꯊꯣꯛꯑꯒ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯝ ꯑꯗꯒꯤ ꯁꯤꯒꯤ ꯁ꯭ꯇꯤꯜꯒꯤ ꯀꯨꯛꯋꯦꯌꯔ ꯁꯦꯠꯁꯦ ꯁꯤ 379.99 ꯑꯗꯨ 340 ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤ 18,500 ꯑꯗꯨꯃꯨꯛ ꯂꯥꯛꯑꯦ ꯏꯟꯗꯤꯌꯥꯟ ꯃꯅꯤꯗ ꯑꯗꯣ ꯆꯞ ꯑꯗꯥꯏ ꯃꯌꯥꯗ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯝ ꯑꯗꯨꯅꯤ ꯑꯗꯒꯤ ꯁꯤꯁꯤꯅ 15,000 ꯈꯔ ꯍꯦꯟꯕ ꯃꯥꯜꯂꯦ ꯏꯟꯗꯤꯌꯥꯟ ꯃꯅꯤꯗ 230 ꯑꯗꯨꯅꯤ ꯑꯗꯨꯝ ꯑꯗꯣ ꯁꯤꯒꯤꯅꯦ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯈꯥꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯦꯟꯕ ꯈꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯑꯩꯁꯦ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯁꯤꯁꯦ ꯂꯩꯒꯦꯅ ꯈꯜꯂꯤꯅꯦ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯆꯤꯀꯟ ꯐꯤꯂꯦꯠꯀꯨꯝꯕ ꯑꯗꯒꯤ ꯚꯦꯖꯤꯇꯦꯕꯜ ꯑꯗꯨꯒꯨꯝꯕ ꯁꯨꯃꯥꯏꯅ ꯉꯧꯕ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯉꯧꯕꯗꯣ ꯑꯗꯨꯒꯨꯝꯕꯗ ꯁꯤꯖꯤꯟꯅꯅꯕꯅꯦꯕ ꯑꯗꯣ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯤ ꯋꯣꯛꯅꯦ ꯁꯤꯁꯦ ꯁꯥꯂꯣ ꯋꯣꯛꯅꯦ ꯑꯊꯦꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯦꯟꯕ ꯋꯣꯛꯅꯦ ꯌꯥꯝ ꯂꯨꯕ ꯀꯩꯅꯣ ꯅꯠꯇꯦ ꯈꯥꯡ ꯅꯠꯇꯦ ꯑꯄꯥꯕ ꯇꯋꯥꯒꯨꯝꯕꯅꯦ ꯇꯋꯥꯒꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯇꯋꯥꯒꯨꯝꯕꯗ ꯈꯔꯁꯤꯅ ꯃꯑꯣꯡ ꯈꯔ ꯃꯥꯟꯅꯗꯕꯩ ꯋꯥꯗꯅꯤ ꯑꯗꯩ ꯁꯤꯁꯤꯅ ꯖꯄꯥꯅꯤꯁ ꯀꯩꯅꯣꯅꯤ ꯀꯟꯇꯦꯅꯔꯁꯤꯡꯅꯤ ꯁꯤꯁꯦ 49.97 ꯗꯣꯂꯔꯅꯤ ꯑꯗꯣ ꯁꯤꯒꯤꯁꯦ ꯐꯖꯩꯗꯅꯀꯣ ꯑꯗꯨꯒꯅꯦ ꯄꯥꯏꯕꯗ ꯌꯥꯡꯉꯦ ꯍꯥꯏꯕ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯑꯌꯥꯡꯕ ꯀꯣꯜ-ꯂꯤꯛ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯤ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯁꯤꯁꯦ ꯑꯗꯣ ꯑꯩꯁꯤ ꯁꯤꯒꯨꯝꯕꯁꯤ ꯀꯌꯥ ꯄꯥꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯃꯊꯪ ꯁꯤꯁꯤꯗ ꯂꯩꯁꯤꯅ ꯁ꯭ꯇꯦꯞꯀꯤ ꯀꯩꯅꯣꯅꯤ ꯀꯨꯛꯋꯦꯌꯔꯅꯤ ꯑꯗꯣ ꯃꯣꯏꯒꯤ ꯀꯨꯛꯋꯦꯌꯔꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀ꯭ꯋꯥꯂꯤꯇꯤ ꯐꯩ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯃꯣꯏ ꯍꯧꯖꯤꯛ ꯗꯤꯁꯀꯥꯎꯟꯗ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯣ ꯀꯂꯔꯁꯤꯗꯤ ꯄꯥꯝꯗꯦ ꯑꯗꯣ ꯑꯩꯒꯤ ꯕ꯭ꯂꯦꯛ ꯑꯃꯗ ꯂꯩ ꯕ꯭ꯂꯦꯛ ꯀꯣꯀꯣꯠ ꯑꯃ ꯂꯩ ꯑꯗꯒꯤ ꯁꯤꯅ ꯏꯆꯝ ꯆꯝꯕ ꯁꯣꯇꯦ ꯄꯥꯟꯅꯤ ꯑꯗꯣ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯥꯡꯕ ꯄꯦꯟ ꯄꯥꯝꯗ꯭ꯔꯒꯗꯤ ꯁꯤꯁꯦ ꯆꯞ ꯆꯥꯔꯕꯅꯤ ꯑꯗꯨꯝ ꯑꯗꯒꯤ ꯁꯤꯁꯤꯅ ꯚꯤꯖꯟꯒꯤ ꯀꯨꯛꯋꯦꯌꯔꯅꯤ ꯑꯩꯒꯤ ꯚꯤꯖꯟ ꯀꯨꯛꯋꯦꯌꯔꯒꯤ ꯑꯆꯧꯕ ꯄꯣꯠ ꯑꯃꯗꯤ ꯂꯩ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯦꯠꯇꯤ ꯂꯩꯇꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯕ ꯄꯣꯠꯇꯤ ꯅꯠꯇꯦ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤ ꯌꯥꯝꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯃꯤ ꯌꯥꯝ ꯁꯤꯖꯤꯟꯅꯕꯅꯦ ꯁꯤꯒꯤꯁꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯗꯁꯕꯤꯟꯅꯦ ꯁꯤꯅ ꯗꯕꯜꯅꯤ ꯗꯕꯜꯁꯤ ꯑꯩꯁꯤ ꯌꯦꯡꯉꯤꯅꯦ ꯄꯥꯝꯃꯦ ꯑꯩꯒꯤ ꯌꯨꯝꯗ ꯁꯤꯖꯤꯟꯅꯩꯗꯗꯤ ꯁꯤꯡꯒꯜ ꯑꯣꯏꯔꯁꯨ ꯑꯆꯧꯕ ꯁꯨꯃꯥꯏꯅꯗꯤ ꯆꯥꯎꯋꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯇꯦꯕ ꯁꯨꯃꯥꯏꯅ ꯑꯗꯣ ꯁꯤꯁꯦ 140 ꯑꯗꯨꯅꯦ ꯑꯗꯨꯝ ꯑꯗꯒꯤ ꯑꯁꯤꯒ ꯁꯤꯁꯦ ꯀꯤꯆꯟ ꯀꯩꯅꯣ ꯕꯤꯟ ꯉꯥꯛꯇꯅꯤ ꯀꯤꯆꯟꯗ ꯁꯤꯖꯤꯟꯅꯅꯕ
andagi single da apikpa hai tare ko khara pikpa andagi sisna candle stain wooden ne wood ki candle stain ne 38 lo kanom pipa male andagi sigi sweater se huzik akoi injan huzik sunum dang di khara inge ko du tar su yam kanna inga budina te de mathangi hapta mani study dum injan bahora dabne dum kaba dum sweater likna radam ne aduduna aise sigi sweater se ayuk nungdang me panungai ni na aina khalli ne aina sije patak toraga yam nungai mon law yam nungai ba phi se hongsu honge deida aise agi medium size khalli ne sigi masu blue masu je lain blue na te black music black masu je lai ai ba andagi sisna nasi pair ne naspati $14.99 ne and kaino ne koi ge ada phangma naspati hoi manipur da phangma naspati do kangi matam daga yam panba naspati do duguma naspati ne de sisna asoba anduga sisna khara thumba su hele nasi pair amadu so koi ada phangba du su nasi pair ne na khanla do sina khara size khara saw hele do thumba su hele na baby potatoes ne and 2 kgs da $4.99 had $5 260 rupees adugumba adugumba oiram do male do Costco da inga yengjaba wane inga ti pang leide kainonda nga yonbam tongan na seafood yonbam koi supermarket da leiba ko moi du da yonya lei nga di kainonda aduna na hongsu hongi anuga fresh yam tagat take pasu phangi ba no Costco da gi hena fresh oi ba aduna di mafam da gi aina sangin matam da dum lei yengjaba wane ai si lei du na te and sigi chicken wings sigi baked chicken wings moi Costco da yon ba si how bane and ni char su yai and gi khara freezer da hapsa thamma su yai ai dum la e and gi sisna fruit plants ne $79 ne pami ma da say the apples varieties phanayam yawe and Granny Smith apples yawe golden delicious yawe and ki karam bano makhan khara dum yaw stage and $79 aina hana so hayubdo dollar amase Australian dollar amase 54 or 55 la ma Indian money da ma oi bane and huzikta aduda adum pathoga yengbirona and sigi fruit juice se ko si se packet amada 16 challe ba 16 je masa amamam ne ado lunch box ta sheldon gi pura sa ki ba si yam kanai ba school da sapada adiduna ai si se amalere adagi Nutelex 2 kg Nutelex ai jusa de sheldon jusa de mapagi ne si se and 2 kgs the $10 up to $9.99 ni and sis the phanyam kuine chatle agi mathanda sabrina ni Costco da bula di do mathang smaina yem da do mathang tang ning jangak pane ba yum da darkar ba mayam do adunai ta khangau da bane and gi sis ai se rice lagi na de lak din na te di da su sigi Japanese rice is sushi rice nati ko sisi chumna thonga sana ba rice ni and short grain rice ni and sigi rice e sukki thonga matung yam phajai masak yamna tanan laga ko gi tentak aduga how so how ui lawe and ko Manipur da thopa cha how bodo aduga budi ya ponte ko compare to budi ya ponte ko ida ko gi dinatra aduita su sisu how de how heba adum and ko gi do phangdamina
andagi sisna aise olive oil laiduni olive oil se $60 hadune 60 sida aise 2 sigi bottle ani sine ba 2 achobane sisna tha ani natraga ahum odum chatle hai tare khogi thong bagi dang ne sise sina doise aduduna ne and olive oil sisna sigi normal olive oils na thong thakpada sinai andagi extra virgin olive oil dana oil duna ai ke salad kumba mamada sinai adagi sisna sin ramen ina haito ai di sigi ramen jam pamjayena and sisi adum sis the packet kun ne sigi box da yaw si ko 20 packets na dum ka wai jane endune ai music shopping loire laigena sang padi mani khatani ando phane amna laigare ai kadai de no kai kino khangdaba mayam ma ai gi trolleys da loin chungjalak tana ando ai je chalage na thola e ko tholak bas da ai se ai gi kaino se koi paisa thibam ngai bam do payment counter gi da line le pale ngi da ai se ure ba ko si bouquet se dai sum nam chalak pane sisi bouquet ma da 99 no $49.99 ni ando yumani amakhatangi price ne ko sise ando ni matang sida ngasigi di mayam dagi kaina na ba ya thangni jari